Manipur ge apunba shaktam kaidanaba thenganriba Laan Asi Kuki Khaktaga Natte. Makhoi ge Marum Da Leiriba Khudingmak ki Mayoktani haina All Manipur United Clubs Organization AMUCO ge President Ph Nando Luwang na phongdorakli. Ngasi chahi ama mapung faraba Laan Asi ningsingba oina AMUCO na sinduna Kwakaitel Akham Laikai Community Hall da pangthokiba May 2012 amuk hangat na yengba haina mingthonba miyamgi oiba khananainabagi thoramda wafam ase mahakna phongdokibane. Mahakna makhatana hai irang asi chahi ama fazilakpaga loinana lamdam asigi miyamna kari karamba firep lawgadage haibado khananaba thoram ase pangthokpane. Kumja lisingani kulumdoigi May 3 Kuki singna landarakhiba adu mangjawnana sem saba pumnamak loiraga landarakibade. Matam maduda maitei singdi karisu sem sahaudana mayoknakhibane. Chahi ama faraklaba irang asi athubada loisinbagi mami uraktaba amade India amasung Manipur lengakna irang asi loisinaba khongthang laukhatba uraktabana ngaside miyam yamna munna wakhal tawbagi tangai fadaba adu lakle. Irang asi haurakpa matamda Kuki khutlai paiba singna chatharakliba thong ase lengaki mayokta chathaba malhalamnabasu ngaside Kuki furupna namna taba mafam singda Leiriba lengaki machinery singna akaiba amata pidana Kuki sing ase maning tawhalle. Masina takpadi Kuki singna haurakliba Laan Asi atamnana maitei singge mathakta chatharakpani haibase mayek senglei. Kuki khutlai paiba sing asina thengkhang kayada landaduna central amasung state force personnel kaya mihathina hatkhrabaso government of India na Kuki khutlai paiba sing ase kankhatuna thamliba asigi manungda kari karamba aronba agenda leibana no haibase achauba wahang ama oirakle. Myanmar da hojik thokliba irang amasung Manipur da thenganriba Laan ani asigi punna yengbada Myanmar gi Kuki singna khundariba mafam sing ase thuwairaktaga Manipur gi Kuki singna khundaba mafam singda punsilaga Makhoi Khaktagi oiba lam ama semgatpa haibase Kuki gi apambane. Myanmar amadi Manipur gi Kuki singna semgatlakpa Makhoi Khaktagi oiba lam ado India gi map manungda yawrakani haibagi manglada government of India na irang asi loisinba pamdabani haibada haimamba thokloi hainaso mahakna makhatana phongdokhe. Khananainabagi thorambaduda AMUCO gi advisor Ito Tongbram Poirai Leimaron Meira Paibi Apunba Manipur gi President S Memcha amade Amawaba gi President Y Kunjarani so sarukya khe. Thoramadugi sarukama oina irang asida laikhidraba athauba athaubi singi mafamda haikat leikat tambaga loinana minute ani tumina leptuna ikai khumnaba utkhe. Chahi ama phar pawda Manipur gi issue si Manipur gi violence thoiba thokdoba thochida wa ma haida leiba se masina Bharat Sarkar je mali mileba kaya gi mafamda yamna choba ikai ningai amani habisi machu koi hajiningi aduna karigumba government of India na thamoi sengagadi Laan Asi yam thuna mamang da chuloi ngodamni adi athuba matam chuloi gadamni aduna Laan Asi makatana chathaba adagidi hanigi tolke Laan Asi gi dai da pambaje government of India na pobam toi madugi chap chaba maram sing adudi khoji thokli ba tok sing amadi tholak ba tok sing aduna khwaidigi chunaba pramal oribani.